ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯥꯏꯗꯣ ꯂꯣꯡ ꯐꯣꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯄꯨꯟꯁꯤꯂꯣꯛ ꯆꯤꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔ ꯂꯥꯛꯄꯅꯦ ꯀꯥꯕꯗꯤ ꯍꯧꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯉꯝꯃꯤ ꯐꯖꯅ ꯑꯗꯣ ꯁꯤꯗꯤ ꯀꯥꯕ ꯍꯧꯕ ꯌꯥꯝ ꯁꯥꯡꯗ꯭ꯔꯤꯕꯀꯣ ꯀꯥꯔꯤꯁꯦ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯔꯒ ꯍꯥꯞꯆꯔꯛꯀꯦ ꯂꯝꯕꯤꯗꯣ ꯅꯣꯡ ꯇꯥꯈꯤꯕꯅꯤꯅ ꯌꯥꯝꯅ ꯅꯥꯜꯂꯦ ꯍꯣꯏ ꯍꯣꯏ ꯃꯥ ꯁꯣꯔꯒꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯉꯝꯃꯦ ꯈꯨꯠꯂꯛꯀꯦꯕꯀꯣ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯑꯁ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯁꯤꯠꯈꯤꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯁꯣꯡꯉꯦ ꯂꯥꯛꯑꯣꯅꯦ ꯅꯕꯥꯅꯤꯕꯣ ꯃꯤꯠꯀꯤ ꯐꯤꯂꯝꯒ ꯅꯝꯃꯗꯤ ꯕꯦꯁ ꯇꯥꯗꯣꯏꯅꯦ ꯂꯝꯕꯤꯁꯦ ꯈꯨꯅꯥꯟꯁꯦ ꯁꯤꯗꯅꯤ ꯊꯣꯏ ꯆꯥ ꯅꯝꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯄꯥꯏꯗ ꯂꯣꯏꯔꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯒ ꯋꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯄꯛꯀꯦꯀꯣ ꯑꯃꯨꯛ ꯈꯔ ꯆꯠꯈꯤꯒꯦ ꯁꯣꯡꯁꯦ ꯌꯦꯡꯉꯣ ꯁꯤꯒꯤꯁꯦ ꯚ꯭ꯌꯨꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯋꯥ ꯃꯌꯥꯝꯁꯦ ꯁꯣꯡꯁꯦ ꯏꯁꯤꯡ ꯆꯦꯟꯖꯥꯜꯂꯣ ꯁꯤꯗ ꯅꯣꯡ ꯇꯥꯔꯀꯥꯟ ꯆꯦꯟꯁꯤ ꯊꯤꯡꯕ ꯍꯤꯔꯣ ꯑꯃ ꯁꯥꯈ꯭ꯔꯦ ꯁꯤꯗ ꯂꯥ 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 ꯂꯥꯟꯐꯝ ꯂꯩꯅ ꯁꯤꯁꯦ ꯑꯩ ꯆꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯆꯠꯈꯤꯖꯥꯠꯂꯣ ꯀꯨꯝꯃꯣ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯂꯥꯟꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯑꯁꯦꯡꯀꯤ ꯄ꯭ꯔꯣꯃꯤꯁ ꯀꯨꯝꯃꯣ ꯀꯨꯝꯃꯣ ꯆꯠꯂꯣ ꯀꯦꯝꯗꯤ ꯂꯩꯇꯕꯅꯤ ꯆꯠꯂꯣ ꯃꯤꯅꯥ ꯍꯥ ꯂꯥꯎꯍꯦ ꯀꯥꯀꯕ ꯋꯥꯔꯝꯃꯣꯏꯗ ꯐꯖꯕꯅꯦ ꯇꯤꯟ ꯑꯃ ꯄꯥꯏꯁꯜꯂꯛꯑꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯋꯥꯕꯔꯣ ꯑꯅꯤꯃꯛ ꯕꯥꯔꯤꯁ ꯃꯥꯟꯕꯅꯦ ꯀꯩꯅꯣ ꯅꯣꯏ ꯁꯣꯝ ꯄꯨꯂꯞ ꯂꯥꯛꯏꯁꯦ ꯑꯁꯣꯝꯗꯩ ꯀꯥꯒꯗꯧꯅꯤ ꯁꯤ ꯂꯩꯈꯣꯝ ꯉꯥꯛꯇꯅꯦ ꯍꯂꯣ ꯃꯃꯥ ꯅꯀꯣ ꯌꯥꯔꯣꯏꯌꯦ ꯂꯩꯈꯣꯝꯗꯨꯅ ꯅꯦꯠꯂꯣ ꯂꯩꯈꯣꯝꯗ ꯑꯗꯨꯝ ꯅꯦꯠꯁꯜꯂꯛꯑꯕ ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯕ ꯖꯤꯂꯥ 12ꯒꯤ ꯏꯁꯤꯡ ꯊꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯥꯟꯊꯔ ꯇꯥꯕꯗꯣ ꯖꯤꯔꯤ ꯄꯥꯛꯊꯣꯛꯈꯤꯕ ꯋꯥꯅꯤ ꯈꯣꯡꯁꯦ ꯑꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯤꯅ ꯀꯩ ꯋꯥ ꯍꯥꯏꯗꯣ ꯅꯪ ꯀꯔꯤꯕ ꯐꯖꯩꯌꯦ ꯃꯣꯏ ꯋꯥꯁꯦ ꯋꯥ ꯍꯥꯏꯗꯤ ꯋꯥ ꯃꯥꯟꯅꯗꯕꯤ ꯑꯣꯏ ꯍꯥꯏꯕ ꯑꯁ ꯃꯣꯏ ꯅꯨꯡꯁꯤꯅꯕꯩꯗꯣ ꯌꯥꯝ ꯇꯧꯔꯦꯗ ꯃꯣꯏ ꯅꯨꯡꯁꯤꯅꯕꯩꯗꯣ ꯔꯨꯠ ꯑꯥꯏ ꯑꯦꯝ ꯈꯪꯗ꯭ꯔꯦ ꯄꯥꯊꯣꯛꯇ꯭ꯔꯦ ꯌꯥꯝ ꯏꯟꯅꯔꯦ ꯄꯩꯁꯥ ꯍꯥꯞꯄ꯭ꯔꯦꯡꯒꯦꯁꯦ ꯌꯥꯝ ꯍꯨꯠꯂꯤ ꯌꯥꯝ ꯍꯨꯠꯂꯤ ꯄꯩꯁꯥ ꯅꯠꯇꯦ ꯇꯤꯟꯅꯦ ꯑꯗꯣ ꯑꯃ ꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯍꯥꯞꯄꯒꯗꯤ ꯇꯣꯛ ꯇꯣꯛ ꯂꯥꯎꯕꯅꯦꯕ ꯃꯈꯣꯟꯒꯤ ꯆꯦꯟꯁꯦꯝ ꯌꯥꯝ ꯄ꯭ꯂꯁ ꯌꯥꯝꯃꯤꯟꯅꯩ ꯃꯣꯏ ꯅꯪꯗꯤ ꯁꯥꯗꯣꯡ ꯏꯔꯣꯏꯗ꯭ꯔꯣ ꯁꯥꯗꯣꯡꯒ ꯅꯪꯗꯤ ꯏꯔꯣꯏꯗ꯭ꯔꯣ ꯑꯩꯔꯣꯏ ꯑꯩ ꯁꯤ ꯃꯇꯝ ꯍꯦꯜꯂꯦ ꯊꯥꯏꯅ ꯌꯥꯝ ꯏꯔꯛꯄ꯭ꯔꯕ ꯑꯩꯁꯦ
ꯀꯧꯕ꯭ꯔꯨꯗ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯛꯏꯕ ꯅꯨꯄꯤ ꯑꯃꯅꯦꯕꯀꯣ ꯁꯦ ꯑꯗꯣ ꯑꯩ ꯁꯤ ꯀꯥ ꯉꯝꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯏꯔꯥꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯆꯠꯄ ꯂꯝꯅꯦꯕꯀꯣ ꯀꯧꯕ꯭ꯔꯨ ꯀꯥꯏꯁꯦ ꯑꯗꯨ ꯅꯨꯃꯤꯠ 6ꯅꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯂꯦꯛꯂꯛꯏꯅꯤ ꯑꯗꯣ ꯁꯤ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯂꯥꯁꯦ ꯌꯥꯝꯅ ꯁꯣꯛꯊꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯇꯦꯛꯅ ꯀꯨꯝꯖꯔꯛꯀꯦ ꯁꯥꯒꯤ ꯃꯇꯦꯛꯁꯦ ꯈꯔ ꯑꯗꯩꯗꯤ ꯐꯖꯕ ꯃꯌꯥꯝ ꯀꯦꯃꯦꯔꯥꯃꯦꯟ ꯇꯨꯗ ꯂꯥꯛꯑꯣ ꯑꯗꯨꯝ ꯁꯤꯗ ꯅꯦꯠꯂꯣ ꯅꯞꯄ ꯀꯥꯈꯠꯂꯛꯑꯣ ꯆꯩꯒꯗꯤ ꯌꯥꯎꯔꯣꯏꯗ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯃꯅꯦ ꯆꯤꯡꯉꯦꯕ ꯁꯣꯔꯣ ꯁꯣꯔꯣ ꯂꯩꯕꯥꯛꯁꯤꯗ ꯑꯩꯅ ꯀꯥꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯋꯥ ꯂꯣꯏ ꯇꯨꯊꯔ ꯂꯩꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯂꯧꯕ ꯂꯨꯄꯥ 100 ꯆꯤꯡ ꯀꯥꯕꯁꯦ ꯁꯝ ꯊꯥꯗꯣꯛꯄꯒ ꯌꯥꯄꯣꯠꯇꯦꯀꯣ ꯍꯨꯃꯥꯡꯁꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯠꯇꯦ ꯅꯪꯒꯤ ꯊꯃꯣꯏ ꯍꯩ ꯑꯝꯇ ꯄꯥꯟꯗꯦ ꯍꯥꯏꯕ ꯆꯤꯡ ꯍꯥꯏꯕꯁꯦ ꯎꯍꯩ ꯋꯥꯍꯩꯇꯅ ꯄꯤꯛ ꯊꯟꯒꯗꯕꯅꯤ ꯋꯥꯔꯦꯗ ꯆꯤꯡ ꯀꯥꯕꯒꯤ ꯋꯥꯔꯜ ꯀꯞ ꯄꯤꯅꯤ ꯍꯥꯏꯗ꯭ꯔꯣ ꯇꯥꯗ꯭ꯔꯣ ꯉꯁꯤ ꯅꯣꯡꯃ ꯀꯥꯕꯒꯤ ꯍꯥꯞꯄ꯭ꯔꯣ ꯍꯥꯞꯄ꯭ꯔꯣ ꯖꯨꯁꯦ ꯑꯁꯤꯒ ꯅꯛꯅꯔꯦꯕ ꯈꯛꯇꯅ ꯌꯣꯡꯅ ꯈꯣꯡꯕꯁꯦ ꯈꯋꯥ ꯐꯔꯦ ꯚ꯭ꯌꯨꯁꯦ ꯐꯖꯔꯕꯅꯦ ꯑꯥꯗꯩꯁꯨ ꯌꯦꯡꯉꯣ ꯐꯖꯩꯌꯦ ꯀꯥꯁꯜꯂꯁꯤ ꯃꯇꯣꯟꯗꯣ ꯑꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯐꯠꯇꯕ ꯉꯥꯛꯇ ꯀꯩꯗꯧꯔꯅꯦ ꯆꯤꯡ ꯀꯥꯕ ꯍꯥꯏꯕꯁꯦ ꯒꯝ ꯀꯥ ꯇꯧꯗꯦ ꯍꯥꯏꯕ ꯇꯞꯅ ꯌꯧꯈꯔꯦ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯀꯥꯔꯗꯤ ꯌꯧꯔꯦ ꯌꯥꯎ ꯀꯨꯝꯁꯦ ꯍꯥꯏꯔꯣ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯌꯧꯗꯣꯔꯦ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯌꯧꯗꯣꯔꯦ ꯁꯤꯒꯤ ꯇ꯭ꯔꯦꯟꯗꯤꯡꯁꯦ ꯌꯥꯗꯦꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯈꯪꯕ꯭ꯔꯥ ꯆꯤꯡ ꯀꯥꯕꯒꯤ ꯇ꯭ꯔꯦꯟ ꯉꯁꯤꯅ ꯐꯤꯅꯤꯁ ꯂꯣꯏꯔꯦ ꯂꯥꯛꯇꯣ ꯀꯩ ꯄꯣꯏꯅꯕ ꯔꯦꯠ ꯕꯨꯜ ꯀꯩꯕꯨꯜ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯌꯧꯗꯣꯔꯦ ꯆꯠꯂꯣ ꯀꯥꯈꯠꯂꯣ ꯑꯗꯨꯗ Hi guys, welcome to my vlog. 여기다 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 내 마음 이거 뭐야 돼?
ꯇꯥꯔꯦ ꯁꯤ ꯈꯣꯏꯗꯧ nungai ba 봐. 소나강 앞에서 여기 뷰지다. Fazare. Asih mana ni? Ubra. Pajaye. Kakak lagi. Sini tinggi spider. Smart namin na tayo nga. Popular ko eh, wa. Popular eh, celebrity ko. Aduga tamgi spider na ble. Paparazzi yame Astia eh. anong pa mo anong pa mo ano kongo do Laway dah. Tayo wani ko. How's kamay tawag? mafamsi yingda brother kaya tare brother adugi matik fazay tare brother lower brother Ma'am, koido kumdare eh. Khungam jada gaida ni sina manade ba ko. Lambi do manade ngasai ki duka. Adubu ai ngamna ba tawgani. Because ahana ma inding kagi ba dun naisu ngam kum gesini. Ado lora amina saksi kha yingaram ma ngasai ba ju yaram mo de ta ju ni na ibang ka ai. Ta ta do ai na sa mama. Yang koido kumdare e ba ko. Ado ngasi gi su memory oina ba nambane ai do vlog namda ba sam kuire na du matang sidagi di dom nungai ba vlog nyam puzara age ai do palle thabak tang pharak ta ba ge vlog namba ko nang ngamda bane ba ko no dom
ꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯔꯛꯑꯒꯦ ꯑꯗꯣ ꯔꯤꯜꯁꯀꯨꯝꯕ ꯅꯝꯃ ꯊꯥꯒꯠꯄꯅꯦ ꯑꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯍꯔꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ 16K ꯌꯧꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯐꯖꯕ ꯑꯗꯨꯝ ꯌꯥꯝ ꯅꯝꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ Yung